Fuvala maningda kuki militant singna maitai khunda nomai kapsinduna attack torakpada khun ngakpa singna handuna kapada militant marakta yauramba Manipur police ki kuki SI ama sirei ama sokle Vistupur district Moirang police station konba Fuvala maningda kuki militant singna maitai khunda bom amadi nomai kapsinduna landarakpada khun ngapa volunteers singna handuna kapada Manipur police ki sub inspector oiba kuki ama sirei militant ama sokle aikhogi Vistupur pawmina pirakpa paw amagi matung inna Kuki militant singna ngarang ahing nongyai kuki militant singna Fuvala maningda chingda saba bunker singdagi bom yauna nomai kapsinba hauraki hari khun ngakpa volunteers sing amadi state force ki personal singna su khut handuna nomai kapnaki ngarang ahingdagi haukiba kapnaba adu ngasi ayuk fawba chathaki ngasi ayuk kuki militant khara nomai kapna chingdagi kumthaduna maitai volunteers singna leiriba mafam naksilakpada khudong chaba loduna volunteers singna kapada kuki militant singi maikaida maitai da landabada yauramba Manipur police ki SI oiriba mamingna 𝐏𝐻𝐋𝐈𝐂𝐄 ama makokta nomaina paduna siki aduga kuki amana soki hari siraba kuki SI adu May 3 irang thokringaida hana Vistupur police da posting taduna leirambani hari irang haukhibadagi mahagi poknafam oiriba Churchanpur da hankibani siraba SI adugi haksa ngasi nungthil fangba ngamkibaga loirena Churchanpur district hospital gi mokta thamkrei aduga asokpa kuki militant aduna hospital asida laikanari hari amaromda kuki militant singna ching mathaktagi nomai kaplakliba mafam adu nongalaba matungda inak nakna uwa fangki adubu sing mathak oibana khungapa volunteers singna khut hanbada khudong chadaba ama oiki tanjaduda militant kharana sum naksilakpadagi volunteers singna khut hanbada khudong chaba ama fangkibani maduda kuki SI adu yarambani hari maraktuda ningthaukhong Vistupur amadi nachaugi mera paibi singna army gi Casper gari yauna lakpa convoy didim lambida chatpa thingki hari